Akasbani Imphal Ngangbam Nganthoi na pau pajari ahanbada maruoiba pau Imphal da leba Manipur Raj Bhavan Bulok Bhavan Imphal haina khangnaragani Indigo gi flight sing cancel torokpagi yenglaga DGCA na pilot sing na aeroplane paibagi pungsingda akaknaba matam thamlamba adu komthoknaba warep lawre amasong kulumdoi suba India Russia gi sahi gi mifamda saruk yanaba lakhiba Russia gi Rashtrapati Vladimir Putin ngarang Russia da hankhre Imphal da leba Raj Bhavan Bulok Bhavan Imphal haina khangnaragani khongthang asi Kendra Sarkar gi Griha Mantraloina mamang thagi 15 da aiba serol ama piraktuna khanghankraba matung Rajapal Ajay Kumar Bhala na ming onbagi ayaba pikhibani masi khudakta gi sanaragani haina Rajapal gi secretary Suman Singh na thokpa cherol amana hairi Thasi gi 12 dagi 13 fawba pangthokadaba mari suba state level Barak festival 2015 gi mangoinana festival asi gi organizing committee ga Rajapal Ajay Kumar Bhala ga ngarang Imphal da level lobabanda unakre unabaduda festival asigi sangadaba senpham tawgadaba thoram sing amasung festival asida miyamgi pukning karamna singsingadagi haiba wafam singkhanaki festival asi chahi asigi oina Senapati jila gi Jilipauda Heritage in Harmony haiba hiramda pangthokani Akasbani Imphal na Wangkhai Ningthem Pukri mapal da laiba share and care ga khusamna duna sandokpa leitara si pungning wakhal haiba thoram asi sahi nipan mapung phakre masiga mari lenana Akasbani Imphal gi auditorium da thoram asi bu mapung phana puthokpa da saruk yariba miyoi singbu taramna okpa amasung khudol pot bibagi thoram ama pangthokre thoram adu da share and care gi founder Professor Dr. R.K. Lenin hanagi Akasbani Imphal gi program head Adhikari Mayum gi Chandra amasung program head sing Haikruzam Devendra amasung Nongthombam Romana Presidium member oikhi loinana leitara si pungni wakhal thoramgi lila iba saktam langba artist sing amasung atopa miyoi singda khudol pot sing su khusinakhi leitara si pungni wakhal haiba Akasbani gi thoramasi lisingani 13 ki November 13 ta hudokhi bani ngasi phawbuda thoramasi lila quiz wari watai sanaba yauna tongan tongan ba mawng matau singda punna episode 138 sandokre thoramasi gi matangda Share and Care gi founder Dr. R.K. Lenin hai. Mayamna nungsibibana ngasidi leitar si pungning wakal sahi nipan mapung phakre episode 138 sandoktuna mayamda khudol tamjakre leitar si pungning wakal na mayamda pungning wakal thogatchaba amadi pungning wakal gi laina kaya gi maramda nainaduna masi matum chana mafam chana akhanga hi singa tanabiduna aikoi gi pungning wakal gi laina sing naraktanaba amadi naraba kaya busu matam chana layengduna miyam marakta tinma ngamnanabagi lambi kharadang aikoina utpa ngamjanabagi damak leitar si pungning wakal asi share and care Wangkhai Ningthem Pukri mapal amadi All India Radio Imphal anina sandokchaba khwaidagi henna lisangsina sandokchaba paring singi manungda ama oiraba masi mayamgi nungsibeba mayamgi chanbibana ngasi fawba sandokpa ngamjabani Yangkhai mari suba All Manipur Short Play Competition lisingani kunmanga ngasidagi thasi 12 fawba Imphal gi High School Police Land da laiba Manipur Dramatic Union gi auditorium da pangthoklagani competition asi Theatre Center Manipur amasung Manipur State Kala Academy Imphal na punna sinbani masida tongan tongan ba kangbu gi punna short play 15 utkani India Med Bibak na hairi leiba asigi Haryana Chandigarh Delhi Jharkhand Orissa amasung Punjab ta ngasi ka hena ayingbagi phibam leigani Weather Agency asina makata na hai Himachal Pradesh, Orissa, Assam, Meghalaya, Nagaland, Manipur, Mizoram amasung Tripura da lakliba numit ini asida leisil kungna thaba amadi ingba mayok nagani tabiriba pawse Akasbani Imphal dagini Kendra gi Civil Aviation Mantri Ram Mohan Naidu na hairi Indigo gi flight paktakna na cancel torokpadagi miyamna thengnariba samesya sing asidagi koklagani Sarkarna airport singda hojik backlog lairiba sing adu hanthanaba marilenaba singa kana honari airport amasung airlines operator singda pikliba angang sing mama sing senior citizen amasung persons with disability singda hena khanaba miyang changduna makhoi gi sathok chasinda ayat papidanaba taksinki Bharata Airlines singi regulator oiriba DGCA naso pilot singna aeroplane paibagi pungsingda akangnaba matam thamlamba du komthoknaba warep lawkhre amaromda Indigo gi CEO Peter Elbersna airlines asina cancel torokpadagi miyamna khudongchadaba sing mayoknabagi damak ngakpinaba phongdorakli video message ki khutangda piba mahaki warolda numit kharani asida airlines asi flight kya cancel tawki ngarang khakta da flight lising ama henba cancel tawki airlines asina
ꯊꯥ ꯑꯁꯤꯒꯤ 10ꯗꯒꯤ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅꯒꯨꯝ ꯃꯊꯧ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯊꯥꯖꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯚꯥꯔꯠ ꯔꯦꯜꯋꯦꯁꯅꯁꯨ ꯐ꯭ꯂꯥꯏꯠ ꯀꯦꯟꯁꯦꯜ ꯇꯧꯔꯛꯄ ꯑꯁꯤꯒꯤ ꯌꯦꯡꯗꯨꯅ ꯔꯦꯜꯒꯥꯔꯤ 38ꯇ ꯑꯍꯦꯟꯕ ꯕꯣꯒꯤ 113 ꯍꯥꯞꯆꯤꯟꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯔ ꯁꯥꯐꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ꯫ 12ꯁꯨꯕ ꯏꯟꯗꯤꯌꯥ-ꯔꯁꯤꯌꯥꯒꯤ ꯆꯍꯤꯒꯤ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯅꯕ ꯂꯥꯛꯈꯤꯕ ꯔꯁꯤꯌꯥꯒꯤ ꯔꯥꯁꯇ꯭ꯔꯄꯇꯤ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯉꯔꯥꯡ ꯔꯁꯤꯌꯥꯗ ꯍꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯚꯥꯔꯠ ꯈꯣꯡꯆꯠꯇ ꯂꯩꯕꯥꯛ ꯑꯅꯤꯅ ꯉꯥꯛꯁꯦꯜ, ꯂꯂꯣꯟ-ꯏꯇꯤꯛ, ꯍꯛꯁꯦꯜ, ꯁꯦꯜ-ꯊꯨꯝ, ꯃꯍꯩ-ꯃꯁꯤꯡ, ꯀꯂꯥ-ꯁꯪꯁꯀ꯭ꯔꯤꯇꯤ ꯑꯃꯗꯤ ꯃꯦꯗꯤꯌꯥꯒꯤ ꯂꯝꯁꯤꯡ ꯌꯥꯎꯅ ꯌꯥꯅ-ꯋꯥꯔꯣꯜ 13 ꯁꯍꯤ ꯇꯧꯅꯈꯤ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯄ 12ꯁꯨꯕ ꯏꯟꯗꯤꯌꯥ-ꯔꯁꯤꯌꯥꯒꯤ ꯆꯍꯤꯒꯤ ꯃꯤꯐꯝꯒꯤ ꯇꯨꯡꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯔꯁꯤꯌꯥꯒꯤ ꯔꯥꯁꯇ꯭ꯔꯄꯇꯤ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯚꯥꯔꯠ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯔꯨꯞ-ꯃꯄꯥꯡ ꯑꯣꯏꯕ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯁꯤꯡꯅꯕ ꯀꯌꯥ ꯃꯥꯌꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯥꯖꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯃꯔꯤꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯍꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯇꯦꯔꯣꯔꯤꯖꯝ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯚꯥꯔꯠ ꯑꯃꯁꯨꯡ ꯔꯁꯤꯌꯥꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯂꯤ꯫ ꯔꯥꯁꯇ꯭ꯔꯄꯇꯤ ꯄꯨꯇꯤꯟꯅ ꯃꯍꯥꯛꯀꯤ ꯚꯥꯔꯠ ꯈꯣꯡꯆꯠꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯚꯥꯔꯠꯀꯤ ꯔꯥꯁꯇ꯭ꯔꯄꯇꯤ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯒꯁꯨ ꯎꯅꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯈꯟꯅꯈꯤ꯫ ꯇꯨꯡꯗ ꯃꯄꯥꯟ ꯊꯧꯔꯝ ꯃꯟꯇ꯭ꯔꯤ ꯗꯣꯛꯇꯔ ꯑꯦꯁ ꯖꯌꯁꯪꯀꯔꯅ ꯂꯨꯆꯤꯡꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯅ ꯁ꯭ꯔꯤ ꯄꯨꯇꯤꯟꯕꯨ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎꯕ ꯊꯤꯟꯗꯣꯛꯈꯤ꯫ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯅꯦꯁꯅꯦꯜ ꯀꯦꯄꯤꯇꯦꯜ ꯔꯤꯖꯟꯒꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯁꯤꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯡꯁꯥꯒꯤ ꯊꯕꯛꯁꯤꯡꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯒꯦꯡ ꯈꯨꯠꯄꯨ ꯑꯃꯒꯤ ꯃꯤꯑꯣꯏ 13 ꯐꯥꯔꯦ꯫ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯄꯔꯁꯅꯦꯜ 950ꯅ ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯃꯒꯤ ꯃꯈꯥꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ꯫ ꯗꯦꯜꯂꯤ ꯄꯨꯂꯤꯁꯅ ꯍꯥꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯤꯆꯝꯗꯒꯤ ꯅꯝꯗꯨꯅ ꯁꯦꯜ ꯈꯥꯏꯕ, ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯔꯕꯥꯔ ꯇꯧꯕ, ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯃꯗꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕꯗ ꯆꯦꯟꯅꯕꯁꯤꯡꯅꯤ꯫ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯆꯠꯊꯔꯤꯕ FIH ꯍꯣꯀꯤ ꯃꯦꯟꯁ ꯖꯨꯅꯤꯌꯔ ꯋꯥꯔꯜꯗ ꯀꯞꯀꯤ ꯀ꯭ꯋꯥꯇꯔ ꯐꯥꯏꯅꯦꯜ ꯃꯦꯆ ꯑꯃꯗ ꯚꯥꯔꯠꯅ ꯕꯦꯜꯖꯤꯌꯝꯕꯨ ꯄꯦꯅꯥꯜꯇꯤ ꯁꯨꯠ ꯑꯥꯎꯠꯇ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯁꯦꯃꯤ ꯐꯥꯏꯅꯦꯜ ꯆꯪꯈ꯭ꯔꯦ꯫ ꯑꯄꯤꯕ ꯃꯇꯝꯗ ꯇꯤꯝ ꯑꯅꯤꯅ ꯄꯥꯟꯖꯤꯜ 2-2 ꯆꯟꯅꯗꯨꯅ ꯄꯦꯅꯥꯜꯇꯤ ꯁꯨꯠ ꯑꯥꯎꯠ ꯇꯧꯕꯗ ꯚꯥꯔꯠꯅ ꯕꯦꯜꯖꯤꯌꯝꯕꯨ ꯄꯥꯟꯖꯤꯜ 4-3ꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯤ꯫ ꯚꯥꯔꯠꯀꯤ ꯇꯤꯝꯗ ꯃꯅꯤꯄꯨꯔꯒꯤ ꯇꯥꯂꯦꯝ ꯄ꯭ꯔꯤꯌꯣꯕꯔꯇꯥ ꯑꯃꯁꯨꯡ ꯊꯧꯅꯥꯎꯖꯝ ꯏꯉꯥꯂꯦꯝꯕ ꯂꯨꯋꯥꯡ ꯌꯥꯎꯔꯤ꯫ ꯉꯁꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤꯗꯃꯛ ꯍꯧꯖꯤꯛ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯕꯤꯔꯣꯁ ꯂꯩꯔꯦ꯫ ꯕꯤꯔꯣꯁ ꯊꯥꯒꯠꯆꯔꯤ ꯉꯥꯟꯊꯣꯏ꯫ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯦꯂꯤꯃꯦꯟꯠꯁꯤꯡꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯀꯤꯍꯟ ꯈꯪꯍꯟꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ G5ꯒꯤ ꯀꯥꯗꯔ 5 ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯊꯣꯏꯗꯤꯡꯖꯝ ꯇꯣꯝꯕꯤꯗ ꯂꯥꯏꯐꯇꯥꯏꯝ ꯑꯦꯆꯤꯞꯃꯦꯟꯠ ꯑꯦꯋꯥꯔꯗ ꯂꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯡ ꯇꯝꯒꯤ ꯈꯦꯠꯅꯕ ꯀꯜꯆꯔꯁꯤꯡꯅ ꯃꯅꯤꯄꯨꯔꯕꯨ ꯃꯁꯛ ꯇꯥꯛꯂꯤ ꯍꯥꯏꯕ ꯔꯥꯖ꯭ꯌꯄꯥꯜꯒꯤ ꯋꯥꯐꯝꯅ ꯁꯅꯥꯂꯩꯕꯥꯛ ꯄꯥꯎꯆꯦꯒꯤ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯒꯦ ꯍꯥꯏꯕꯗ ꯍꯟꯖꯤꯟꯍꯟꯕꯒꯤ ꯃꯍꯨꯠ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯟꯕ, ꯐꯨꯕ ꯆꯩꯕꯒꯤ ꯐꯤꯚꯝ ꯂꯩꯔꯤꯕꯁꯤ ꯇꯣꯛꯇꯨꯅ ꯁꯦꯟꯇꯔꯅ ꯆꯍꯤ 3 ꯐꯥꯗ꯭ꯔꯤꯉꯩꯗ ꯏꯔꯩꯆꯥꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯜꯂꯨ ꯍꯥꯏꯕ MP ꯕꯤꯃꯣꯜꯒꯤ ꯋꯥꯐꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯔꯥꯖ ꯚꯕꯟ, ꯂꯣꯛ ꯚꯕꯟ ꯍꯥꯏꯅ ꯅꯧꯅ ꯃꯤꯡ ꯊꯣꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤꯡ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯐꯣꯡꯂꯤ꯫ ꯔꯥꯖ꯭ꯌꯄꯥꯜ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥ 2016 ꯑꯃꯁꯨꯡ 23ꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 64ꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯃꯅꯥ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔ ꯃꯦꯜꯒꯤ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯍꯧꯖꯤꯛ ꯅꯧꯅ ꯁꯥꯔꯤꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯐꯤꯠ 100ꯗꯒꯤ 200 ꯐꯥꯎꯕꯒꯤ ꯁꯥꯡꯕ ꯁꯔꯨꯛ ꯁꯛꯈꯪꯗꯕꯁꯤꯡꯅ ꯀꯛꯊꯠꯇꯨꯅ ꯊꯝꯂꯝꯂꯦ ꯍꯥꯏꯕ ꯄꯥꯎꯁꯤꯡ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯏꯪꯂꯤꯁ एडिशनꯒꯤ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯄꯥꯎ ꯑꯁꯤ ꯒ꯭ꯌꯥꯟꯐꯨ ꯃꯦꯜꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯆꯥꯟꯗꯦꯜ ꯖꯤꯂꯥꯗ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯁꯔꯨꯛ ꯁꯛꯈꯪꯗꯕꯁꯤꯡꯅ ꯀꯛꯊꯠꯂꯝꯂꯦ ꯍꯥꯏꯅ ꯐꯣꯡꯂꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯒ꯭ꯔꯥꯝ ꯁꯔꯛ ꯌꯣꯖꯅꯥ ꯐꯦꯖ 3ꯒꯤ ꯃꯈꯥꯗ ꯄꯥꯏꯈꯠꯀꯗꯕ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛꯁꯤꯡ ꯍꯟꯗꯛꯀꯤ ꯋꯥꯔꯀꯤꯡ ꯁꯤꯖꯟꯗ ꯍꯧꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ꯫ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤ एडिशनꯗ इम्फाꯜꯗ ꯌꯧꯔꯛꯀꯗꯕ ꯆꯠꯈꯤꯒꯗꯕ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠ 12 ꯀꯦꯟꯁꯦꯜ ꯇꯧꯈꯤ꯫ ꯂꯝꯕꯤꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡ ꯍꯦꯟꯅ ꯋꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯑꯍꯥꯟꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯁꯣꯏꯜ ꯍꯦꯜꯊ ꯀꯥꯔꯗ ꯁꯥꯗꯕ ꯂꯧꯃꯤꯁꯤꯡ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯄꯤꯗꯅꯕ ꯊꯧꯔꯥꯡ ꯌꯥꯠꯄ ꯍꯧꯔꯦ ꯍꯥꯏꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯕꯤꯚꯥꯒꯀꯤ ꯗꯤꯔꯦꯛꯇꯔꯒꯤ ꯋꯥꯐꯝꯅ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯐꯣꯡꯂꯤ꯫ ꯇꯃꯦꯡꯂꯣꯡꯗ ꯕꯖꯥꯔꯗ ꯅꯧꯅ ꯊꯥꯕ ꯔꯤꯖꯤꯠ ꯄꯦꯚꯃꯦꯟꯠꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯅꯨꯡꯉꯥꯏꯍꯜꯂꯕꯁꯨ ꯃꯁꯤꯗ ꯊꯣꯔꯛꯄ ꯎꯐꯨꯜꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯄꯤꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯇꯃꯦꯡꯂꯣꯡ ꯇꯥꯏꯝꯁꯀꯤ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯇꯧꯔꯤ꯫ ꯉꯥꯟꯊꯣꯏ ꯊꯥꯒꯠꯆꯔꯤ ꯕꯤꯔꯣꯁ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯏꯝꯐꯥꯜꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯔꯥꯖ ꯚꯕꯟꯕꯨ ꯂꯣꯛ ꯚꯕꯟ ꯏꯝꯐꯥꯜ ꯍꯥꯏꯅ ꯈꯪꯅꯔꯒꯅꯤ꯫ ꯏꯟꯗꯤꯒꯣꯒꯤ ꯐ꯭ꯂꯥꯏꯠꯁꯤꯡ ꯀꯦꯟꯁꯦꯜ ꯇꯧꯔꯛꯄꯒꯤ ꯌꯦꯡꯂꯒ DGCAꯅ ꯄꯥꯏꯂꯣꯠꯁꯤꯡꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯕꯒꯤ ꯄꯨꯡꯁꯤꯡꯗ ꯑꯀꯛꯅꯕ ꯃꯇꯝ ꯊꯝꯂꯝꯕ ꯑꯗꯨ ꯀꯣꯝꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ꯫ ꯑꯃꯁꯨꯡ 12ꯁꯨꯕ ꯏꯟꯗꯤꯌꯥ-ꯔꯁꯤꯌꯥꯒꯤ ꯆꯍꯤꯒꯤ ꯃꯤꯐꯝ ꯌꯥꯎꯅꯕ ꯂꯥꯛꯈꯤꯕ ꯔꯁꯤꯌꯥꯒꯤ ꯔꯥꯁꯇ꯭ꯔꯄꯇꯤ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯉꯔꯥꯡ ꯔꯁꯤꯌꯥꯗ ꯍꯟꯈ꯭ꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫